ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤ ꯐꯜ ꯉꯁꯤꯒꯤ ꯁꯅꯥ ꯂꯩꯕꯥꯛ एडिटोरियल कलमदगी लौखटचबा ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯈꯨꯟꯅꯥꯏꯒꯤ ꯑꯆꯨꯝꯕ ꯂꯤꯛꯂꯝ ꯎꯔꯛꯇꯕ ꯃꯤꯌꯥꯝꯒꯤ ꯆꯤꯟ ꯐꯥꯎꯕꯗꯤ ꯃꯦꯟꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯁꯛ नाइबा पॉलिटिशियन क्यामरम थोक्रे पॉलिटिशियन सिंग अदुगी मनुंगदा खरदी मियामना यामना तुकचबा ओइना लवी मखोइदुगी मनुंगदा लिबियागी कर्नेल गद्दाफी इराकी सदाम हुसैन क्यूबागी फिडेल कास्ट्रो अमसुंग नॉर्थ कोरियागी किम जोंग उनगी ममिंग पन्नरी थांगाई सेंगना मकिदी मखोई मसानदी मखोइना ngaꯛलिबा लैङाक अमसुंग मखोइगी लैङाक अदु चलाइबा मानबा सेमलिबा लैबाकी लोसिंग अदु अचुंबनी हाइना लौरमगनी हाइरिबा थवोंग अदुबु यानिंगदबा कांगबुना मखोइबु अदुकी मतिक तमथिबा अमसुंग मियोइबगी मिनुंगसिगी मचेत अमता याउदना डिटेक्टरनी हाइना लौनै मसिमकना मरम ओइरगा यूनाइटेड स्टेट्स ना पाम्बै अमा तौरगा मखोइबु लौशिननबा होनै खरा अमना लोइसिनख्रे पुवारिगी लातमदगी थुपसिनख्रबा मतम अमगी डिक्टेटरशिप अदुगी मनुंगदा कर्नेल गद्दाफी अमसुंग सदाम हुसैन याउरी अमरोमदा इंडिया की हिंदू लाइनिंग चटपसिंगना असेंगबा लाइरिकनी हाइना लौनरिबा महाभारत मचिन मनाव चामगी अहन दुर्योधनना कृष्णबु मबुक फत्तबा मिथिंगाइनी हाइना अमसुंग मित्रंग हाइबा मियोइनी हाइना चै अदुगा कृष्णबु निंगसिंगजबसिंगना दुर्योधन असि ख्वाइदगी फत्तबा ख्वाइदगी तमथिबा मिसकनी हाइना लवे भारत महाभारत की अरोइबा सरुक्ता दुर्योधन लाइरैपाक यौना ngamखि हाइरी फत्तबा थबक यामना तौबा मियोइबगी मिनुंगसि मचेत अमता चेंदबा मिसक अमा ओइरंबा तारगदी कमदौना महाभारत बु लेंगलिबा बेद बियासना दुर्योधन बु लाइरमलेन यहलिमलिबनो हाइबनी नैनबा तारगदी महागना तौरिबा थबकसिंग अदु मंगोंददी चुम्मी हाइना खनबदगिनी महाभारत पुसु कृष्णना लौखिबा थौदांग अदु तानफम कया अमदा किनिंगाई ओइबा बचाक याउरी महागना चानबा मिदु कननबा होनबदा अचुमनबगिना करिनो अचुमबना करिनो अरानबना करिनो हाइबा येंगदे मदुगी महुत्ता महागना पुमनमकपु सेमबनी हाइना थाजाहलगा मागी लंबी परिंगदुदा लोइनमकपुई मणिपुर हौखिबा चही गी मे अहुमदगी हौखिबा थोखिबा कांगलुकी इरांग अदुगी मतुंग खुनाइलोन पुंसिरोल अमदे लेंगाकलोनदा साथिना अहोंगबा लाख्रे होंगलकलिबसिंगी मनुंगदा लेबाकी लो हाइबसि करिनो हाइना लाउथोकनख्रे अदुगा लो चतबा लेबाक अमदौना तौनिंग तौबा याबदौना लौनख्रे मी हाटबा तमथिबा मौंगदा ओत नैरगा हाटबगी वीडियो फुटेजसिंग सोशल मीडियादा वायरल ओहलकबा मयुम मै थाबगी मी फाख्रगा मांगहनखिबा लोगी वांगमदा अफबा मखलगी खुसु खुलाई पाइरगा खुलंगाकनरकपदा लेबाकसिगी लोन याबदौना लौनख्रे लेंगाक लोनदा होंगलकपा हाइरगदी लेंगाकबसिंगदी अहोंगबा लेतबा अदुगा थमोइदा चेलंबा मिनुंगसि मांगखिबा अमसुंग वाखलदा लेगदबा मियाम नुंगसिबा हाइबदु तामथोख्रे तंग ताइबंगपाल हाइबसिदा असिदा पावर हाइबसि खुत्ता लैरबा मतमदा मियाम मखोइगी तुंग इलकनी हाइना लौख्रे मसिबंगना मरम ओइरगा पावर पाइनबा मिचम मियामबु मखोइना मखल कयागी थवोंगसिंग सिजनै मखोइना हाइबदा इनगदबा मियोइ संगु मतुंगदा लेपसिल्लई असिगुंबा महौसागा मानदबा अहोंगबा कया असिना खुनाइलोंदा साथिना अहोंगबा लाई नुमिदांगी मतमदा करी थोक्लगदबा पाखनरई डेमोक्रेसी चटपा लेबाकनी चटनिंगबा लाइनिंग चटपा ngangningba wa ngangbagi ayabalei haiduna wafam ama fauba phongdokchabagi khudongchaba ama fauba laisilakkhidri matik mayai leiba kangbu aduna tauba thabak khudingmak yaifare laugadabani haibaromda chatkhre miyam thamaiduna lengakpasingi miyamna sembani haibasi phau laukaukhre lengak ama chingthadabagi matik mayai miyamda leibani ko haibasi phauba social media da thamba ngamnaraktre कयादा लाइबक थिबा फिबम अमा मणिपुरदा मायोकनरिबनो लाइबाक असिगी कॉन्स्टिट्यूशन की पिलर अहुम लेजिस्लेचर जुडिशियल अमसुंग एग्जीक्यूटिव
टेक्थरकदौरबा युम्बीगा मानरकले नुंगथिल पोबोप्ता पुलिस के ममांगदा मी फारग पुबदा कनबीबा ngamlaktre asigumba mawong matau asi central government shu adum yabadong nakarisu haidi double engine gi government haibadu maswai fawbadi punna chatminna dauba chatminna badawna tawkhalakle matang asida panjaning Wapham de matik mayai leiba miyoisingna Manipur da tawningbada tawbada haujingmaki oina miyam kanana bathausil amata lei tragasu miyam gi oiba khongjangdi khongjel sing asi makhol hauna laujaba ngamnaba amasung kanbiba mapugi manakong yauba mangamhanaba laujaba yanabagi damak miyamgi machin phawbadi angamba singna melhaningde masibu adum menduna thamge haiba taragadi kadaidano leibak asi Singapore hengadoriba kamdauna Manipur bu chawkhalaba state ama oire haigadoriba pakhumasi leibak mapuna khomba ngamdrabasu he sembi bamapu mahak nadi paukum amatang oirabasu piragadi nungaigani haijaningi masini sana lebak editorial kalam dagi laukhatjaba matam gi Wapham da makatarak pada kanglai paki maira dagi amuk laukhatjage aikhoi masel lingjel manadrabati Manipur gi apun bagi saktam ngak pangamloi haiba khangsi Iraibak Manipur gining tambangak nabagi damakta English amaga chanipan mabudraga mathoida British ka sokna kiba landa thawaina ponthapi khraba ke bachingda leiba khongjom lan ningsing khubam da leiriba aikhoi gi athauba singi mafam da haikal leika tambagi thoram ngarang April ge kongom doi khongjom de numit asida shu Manipur lengak na sinduna pangthok liba asimak yamna singthani ngai ni adubu aikhoi gi lenga ki luching basingna saruk yaduna athau basingi mafam da haikat leikat tamduna ikai khumna ba utlaga athau basingi mafam da bakhutna haikat leikat tamliba aikhoi gi lenga ki luching basingna maraibak amadi leibak miyambu thamoi sengna nungsiba ngamdrabadi pumnamak aremba oigani haibasi khangpam thoi Manipur lengak na sinuna khongjomgi khebachingda khongjom numit ki palan pangthokpa haurakpasi kumjali singamaga chamapan humbudraga manga dagini adubu ngasi phawbada maraibak ningba leikhidraba ikhoigi athauba singi mafamda haikat leikat tamduna lakhiba matam adugi lengak ki lusingbasing adugi marakta maraibak ningba miyoi ama phawba yaudabagum tawriba asi kwaidigi laibak thibani haiba yai luchingbani haibagi miyamgi mihutni di hairaga maraibak Manipur amadi miyambu nungsiba ngamdaba masagi oijabatana mang thaduna thabak tawba singna masing yamlakpadagi Manipur bu dongmanongmagi leikha taba lamdam ama haibadu oirakpani haibada thoina laloidra haina khale ngasigi lengaksu Manipur gi apunbagi saktam ngak senba ngamdabugum tawre aikhoigi layoi kraba ipa ipu singna chahi lising kaya digi ngak senduna thambiramba Manipur gi apunbagi ngamkhai digi pak chawba kayano haibadu fawba mayak sengna khangba ngamdre masigi asengba khudam haibabu Indo Myanmar border fencing khaba ngamdana hauzik leiri hira masigi matangda Manipur lengakna hangjin thana songthoktuna Myanmar ga Manipur ga lonari bangam khai gi asengba khangdoknaba lengak ani gi oiba survey tawbagi thabak paikhatpa sungamdana leiri sairag asida ikhoi gi aseng bangam khai gi sarok khangdringai matam sida Bharat lengakna border fencing khabagi thabak paikhatkani haibada Manipur lengakna phanpan chongduna haraure Masiral maraibak nungsiba imalaibak yetum matonda pakpa leirik ama phawba manghaloi haina lengak mapuna chauthokna leibak miya mamangda phongdokhraga thabak oina pangthokpa ngamdabagum tawriba asi yamna ikainingai ne luchingba ama oina chingga khutka manadaba leibak miyambu oidaba wangangbagi haiba yai hauzik Kuki terrorist singna Manipur da landarak-tuna Manipur gi apunbagi ngamkhai manungdagi separate administration tanabagi akanba lan changsilakle asigumba lan asi phawba Manipur lengakna chapchana mayoknaba ngamdana leibadagi lan asi tha 13 henjilakpaga maram oire aikhoi gi lengak loi singi manungda mot manadaba amaga krak yengshinnaba Chief Minister famunabagi lanjau kayarak hanna thokiba sina leibak ngakpagi thabaktadi pukning changba ngamdre haibadu tasengna
yeknabasing mamangda thoklakpadagi ngasi Manipur gi apunbagi saktam thugaina bhotnarakpani hainasu khangpham thoi aduga Bharat Laingakna Manipur miyambu kayam yamna nungsibagi loinana Manipur gi apunbagi saktam kaidanaba masak thokpa thabak paikhalakpra haibadusu Manipur Laingakna ngasi phawba nainadana leibugum tauri Masi khudam haibabu Manipur da thokliba Kanglup anigi oiba tha 13 henjilaklaba lan asigi haurakpham karino haibadu Bharat Laingakna khangna loinana makhoi gi athuba mijeng changduna mikko amada lal asi loishin yabadu loishindana Manipur miyambu awabagi ipakta thammi phibam asida Manipur Laingakna Bharat Laingakki mafamda karigumba wai ama fawba haijaba ngamdana lei Laingak loishingna masa masagi chaukri konduna laithokpa ngame Masira Maraibak Manipur amadi miyambu nungsi haibado amaromda lamdam asida Maraiba kidamakti yaifana bathabak tawgani haiduna masing thingamdraba civil society organization thorakle adubu makhoi masel amata oina punsinduna Maraibak Manipur kannaba masak thokpa thabak pangthokpa ngamde haujiku ki terrorist singna Manipur da landarakli basi matang da su Manipur Laingakki asoiba sing thinduna Maraibak Manipur kannana balawfum thokpa thodang adu launaba civil society amata oina punsinduna khongjang pawba changsin bangamde aduga April 19 khongjomde August 10 athauba singi numina jingba lakpa matamdade Maraiba kidamakta thawaina pontha pikhraba athauba singi damakta Maraiba Manipur bu thamoi sengna nungshiba saduna haikat laikat tambagi thabak chathai maduna aikhoi masel amata oina punsinduna Maraibak Iraibak Manipur kanna bhotnadrabadi yaknabagi makhutta Iraibak Manipur sungsoi soidana takhigani haibasi Manipur gi Laingak loising amadi Manipur miyamnasu khangma chongani Masini pujarakliba kanglaipa ki meira dagi lokachaba matamatanggi Wapham makatarakpada ngasi Rashi Phal amuk mayam puna taminasi aten break amatang laujagi Hangdukchere Isaac Thobal Inkalaliba Naharol Singidamak Amadi Mahiroi Singidamak Isaac Skill Knowledge Provider Center Thobal Okram Wangotaba Thobal Isaac Thobal ngasi Manipuri mai unariba situation asidi yenglaga masana masagi thabak pijanabagi pandamda Isaac NSDC na certified tawgadaba skill training ki khudong chaba pijari course sing adudi ahanbada certificate course in computer concept CCC ani subada certificate course in accounting with tele amadi nupi masa sing housewife sing amadi transgender sing gidamakta certificate course in basic of beauty hairdresser and bridal makeup course asi introductory offer oina training fee logzaro loina matakta panjariba course ahumak asi orphan amadi relief camp da leiriba mahiroi singi oina karigama fee amatta logdana lemna training pizagani form issue amadi submission tawbagi aroiba numit chaliba sahi asigi april gi tang 15 english singani 13 course haugadaba numit april gi tang 18 english singani 13 akupa marul gi dama contact tawbiyo Isaac Thobal opposite new era higher secondary school Thobal mobile number 7005356 amukana 7005356 adom tonga computer gi course kya marom di tamba irailai adubu luri badi mahi sohiba amadi asengba certificate paibadu maramasina khudong chabasi lobiyo khanghan zariba akoijam biswajit center manager Isaac Thobal hangdukchere Ayush Healing Point Armani Building Pakhang Lapam Pare Kaksing Khunyai Lekai Mafam Masida Ayush ki laing bagi khudong chaba phangbiragani loinana makhal khudimaki therapy tawbagi khudong chaba su phangbigani therapy makhal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina chima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yada masina chingba sigi lahingi khudong saba pijari basi khatana tana allergic oiba gout leiba heart amadi masigi mari leinaba laina sing diabetes amadi haksang gi weight hengatpa tonga laina kaya gi maram da su tanabibe yagani Ningtokaba numitagi na thangja numit ki ayuk pung 8 dagi na pung 2 fawba loinana nomaichu numit ayuk pung 9 dagi na nungthil pung 3 fawbagi Dr. Unabi bagi khudong saba phangbigan akopa marol gi dama 8413935890 loinana
77099 Ayush Healing Point Cure with Care Armani Building Pakhanglapam Paring Kaksin Khunyai Lekai. Amuka hana tabiriba singbu mideng tabiriba singbu taram nokjari. Pusparani Laishamna so taram nokjari. Mayam pumnama good morning. Daga asigi Rashi Phal mayam puna muk tamina se kari kari hairi habado mayam puna yengmina se to ekhogi call hangdokduna thamjare 9705707808 Hariba number sida call tawiraktuna dongi Rashi ngasi kari hairi habado khangminna se Taho the Basingi for Gamse radio the TV the Tabiriba Mayam Taho the Basingi Kalaga Gol Gi Kudong Zabasi Tamzabani Mayam Saru Yabu 7005707808 Adabu Nasigi Kari Hari have do Mayam Puna Muyang Minasi ngasi April gitang kun gamari English singani kun gamari aduga Sajibugi tunnel singarang su oi adunga si su oi bra anirak pansan anirak pan ba male ngasi se tunnel nomit jai fa ba oi April gitang kun gamari lising ani kun gamari himja kaisi nomit asigi ngasi na mukari hairi habdo mayam puna mu yengminasi aduga ngasi YouTube live streaming da midyang tabiriba amadi Facebook page da laibiriba singbusu taram nokjari ngasi di ngahangkai de mu ngasi se haurak pase mayam live te am laibi ko duna soidana hobadagi tahogani ninge mayam ayamba loi laibirabani na Facebook page ta su mayam laibiri thagachari Thagachari mayam pumna mangasi makok tagi amuk pa thoksarake ibirakpan ibo bisak ning thousam awardee Astro and Palmit pauna bazar Phal Mesh Rasida Khatnaba saunaba muknaba sokan banumini gari tamna thaugani sel chatpa wakhalga thaudoka khenaba numini seksin gani imung da charang nagani leisha pakhang singi oina muknagani mahiroi singi oina honaning de daga mathangda Bris Rasida Isana seksin dravadi ajumbana lana lobiba Tokai taba numini sel jatba kok saba sagai ni yang tiba numini tabak macadi pangthok lagani duga pakhang leisabi singi oina mat khena ragani mairoi singi oina wakal phakchili Mithun Rasida wakal phakchinba sel jatba tinaba singna oijaba lokhiba badanam bislamba numitni migi mateng pangluganu imung da santi leiti pakhang leisabi singi oina warau nagani Mahiroi singi oina wakal thokpe Karkat Rasida wakal charang nagani thabakti pangthok lagani sel machit phang lagani lamlan sing nadi nungsi biragani sagai na yengthi gani imung da santi leiti pakhang leisabi singi oina law tawnagani mahiroi singi oina honaningde Singharasi tinaba sing thabak thoramda jackson gani artha lana lobadagi tokai tahan gani tagan gani sel chatpa numini imung da santi leite pakhang leisabi singi oina mat khenagani mahiroi singi oina budi thokte kanarasi da chawkhatpa phagatpa thabak pangthokpa aigi mi masing yamba achauba mamal yamba pot leiba yaba numini ithak thongba singna chanbiragani Mahiroi singi oina honaningani Tularasi henalangba punsinna khanba lusinna khanba numitni mateng pangludaba fagani sagai na yengsingani
सोक्तनबा होनजगनी थबक मचादी पांगथोकलगनी लेशा पाखंगसिंगी ओइना मत खेनगनी महैरोइसिंगी ओइना वाखल फक्चिली वृश्चिक राशिदा वाखल हक्सांग थबकता अफब नुमितनी अरुब थौरमदी पांगथोकलगनी पोट लेबे यागनी लुसिंगबसिंगना चानबिरगनी शांति लेरगनी पाखंग लेशाबिसिंगी ओइना अमत ओइरगनी महैरोइसिंगी ओइना होननिंगनी धनु राशिदा हेना सेक्शन होनजगनी सोक्तनबा होनजगनी गाड़ी थौब मी तिनबदी इसा इसाना सेक्शन जगनी थबक थौरमदी माइ पाकना पांगथोकलगनी पाखंग लेशाबिसिंगी ओइना मुक्नगनी महैरोइसिंगी ओइना वाखल फक्चिनगनी मकर राशिदा सेक्शनद्रबदी अरानबा तागनगनी सेल चटपा कोक शाब नुमितनी चंगजरकपा कनखलुगनु गाड़ी तमना थौगनी शांति लेते पाखंग लेशाबिसिंगी ओइना मत खेनगनी महैरोइसिंगी ओइना होननिंगदे कुंभ राशिदा तिनबा मरुप मपांगसंगना मतेंग पिबिबा सेल फंगबा अनौबा पोट लेबे याबा मिचंग हेंगतपा नुमितनी थबक तिमाय पाकना पांगथोकलगनी पाखंग लेशाबिसिंगी ओइना अमत ओइरगनी महैरोइसिंगी ओइना लौसिंग हेंगतलगनी अरोइबेदा मिनराशि हक्चांग वाखल थबकता अफब नुमितनी मकोक ओइबा चौबसिंगना नुंसिबिरगनी पोट लेबे यारगनी इमुंग मनुंगदा इंगना लेरगनी लेशा पाखंगसिंगी ओइना वाखल मानगनी अदुगा महैरोइसिंगी ओइना होननिंगनी अदुगा सिगिदी ओइना मिनजिना इफा फरे असेंबदे ngaraंगी राशि फॉलदा मयाम अयाबा लोइ फग्रगा ngasiसina amu राशि फॉल से याम फब नुमित हाइदो ओइदे नुमित नरा अदुगा करीना नो खंगद्रे खरा फबदो ओइदे नोमना पुन्ना फबा नोमना अमा अनि फबा इबिरकपा ओजा एस्ट्रोलॉजी थागचरी म्याम पुनमक फेसबुक ता लेबिरिबा ये कुंट्रा मरी बिसेसर थांगजम इबुंग अदुगा लिया जुलिया के आइस अनंत शर्मा लाइमियम इबुंग अनंत शर्मा बोइनाव लिशम अदुगा सिबलवांग रोमियो माइते मेमनी की स्पेक्स जब माने फ्रेम कलर खतने फ्रेम कलर खतने चप्ति मानबा अदना बिर अदा खेनबदे नि लेबा रोमियो माइते अदुगा प्रिया खाइदेम धनु राशि अमुक्ता हाइबिरो हाय लेजगे अदुगा कॉल अमा हाना लौखचहोगे हेलो कॉल से हेक्ता तत्खिबा ngasi कॉल अमा नि दुम लाकपिरामे दो हेक्ता तत्खि हेलो हेलो तरामना उक्सरी मिंग लेफम हाइबियो मिस जाय मनो यापनो हेदिगो मितानो सागी राशि करीनो राशि से सागी राशि से हां राशि जे मिस नसी मकर गा इना पिंगी दनुगा सिंहा राशि गा सी बुजे का हाजिरो सिंहा राशि ने धनु ने मकर गा ज्ञान ताहौद्रे बखोइ द ताबदे हाते ताहौवा मथंग यंगजरागे होय मिस मकर राशि धनु राशि धनुगा हजा दुम मकर ने धनु ने सिंहा राशि ने अमतंग येंगसे अदो मकर ने धनु ने सिंहा हाना येंगजगे को सिंहा ने मथंग दम येंगजे सिंहा हाइजरके तिनबा सिंह थबक थौरम द सेक्शन गनी अर्थ लाना लौबदगी तोखाई तागनगनी सेल चटपा नुमितनी इमुंग द शांति लेते पाखंग लेसाबी सिंगी ओइना मोट खेनगनी महैरोइ सिंगी बुद्धि थोकते अदुगा धनु राशि मु येंगसी हेना सेक्शन होना जगनी सोक्तना बहोना जगनी गाड़ी थौबा मी तिनबदी इसाना सेक्शन जगनी थबक थौरमदी माइ पाकना पांगथोकलगनी पाखंग लेसाबी सिंगी मुक्नगनी महैरोइ सिंगी वखल फक्सिनगनी अदुगा मकर सेक्शन द्रबदी अरानबा तागनगनी सेल चटपा कोक साबा नुमितनी चंगजरकपा कंखलुगनु गाड़ी तपना थौगनी शांति लेते पाखंग लेसाबी सिंगी मोट खेनगनी महैरोइ सिंगी होननिंगदे अहुम राशि अहुम से
ꯄꯨꯡ ꯐꯥ ꯍꯦꯛ ꯐꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯕ ꯉꯁꯤꯒꯤ ꯍꯣꯏ ꯃꯤꯁ ꯑꯗꯨꯝ ꯃꯀꯔꯗꯨ ꯌꯥꯝ ꯀꯤꯖꯩꯌꯦ ꯃꯀꯔꯁꯦ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯉꯁꯤꯗꯤ ꯀꯥꯗ ꯁꯣ ꯂꯣꯟꯁꯤꯜꯂ ꯂꯩꯔꯣ ꯊꯣꯛꯎꯔꯅꯨ ꯃꯄꯥꯟꯒ ꯏꯁꯥꯅ ꯊꯣꯛꯅꯤꯡꯉꯛꯄꯁꯨ ꯌꯥꯏꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯁꯣ ꯍꯦꯛ ꯂꯣꯜꯍꯟꯕꯤꯔꯣ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯩꯕꯁꯤꯡꯅ Thank you, Miss. ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯆꯦꯛꯁꯤꯟꯗꯕꯗꯤ ꯑꯔꯥꯟꯕ ꯇꯥꯒꯟꯒꯅꯤ ꯍꯥꯏꯁꯦ ꯍꯣꯏ ꯑꯇꯩ ꯌꯥꯝ ꯂꯤꯁꯤꯟꯅ ꯂꯧꯋꯦꯒꯣ ꯁꯦꯟꯁꯨ ꯆꯠꯅꯤ ꯄꯣꯛ ꯁꯥꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏ ꯁꯦꯟꯁꯨ ꯆꯠꯇꯅꯕ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯣ ꯍꯣꯏ ꯑꯗꯨꯝ ꯂꯩꯔꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯇꯣꯛ ꯊꯣꯛꯑꯔꯣꯏ ꯊꯣꯛ ꯍꯥꯡꯇꯣꯔꯛꯑꯣ ꯍꯥꯏꯕꯒ ꯍꯥꯡꯉꯨꯔꯅꯨꯀꯣ ꯆꯪꯖꯔꯛꯄ ꯀꯟꯈꯠꯂꯨꯅꯨ ꯍꯥꯏꯔꯤ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛ ꯑꯣꯟꯊꯗꯅ ꯄꯩꯁꯥ ꯆꯠꯄ ꯂꯩ ꯍꯥꯏꯕꯅꯤ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛ ꯑꯣꯟꯊꯗꯅ ꯈ꯭ꯋꯥꯡ ꯑꯃꯨꯛ ꯅꯥꯗꯅ ꯑꯃꯨꯛ ꯇꯧꯀꯣ ꯇꯧꯗꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯨꯗꯤꯡ ꯄꯤꯔꯒꯁꯨ ꯑꯗꯨꯝ ꯍꯣꯏ ꯆꯦꯛꯁꯤꯟꯕꯤꯔꯣ ꯉꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯣꯛꯁꯦꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅ ꯑꯣꯖꯥ ꯄꯥꯖꯤꯅ ꯊꯝꯕꯤꯔꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯔꯦꯝꯅꯕꯁꯨ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕꯀꯣ ꯃꯌꯥꯝ ꯁꯨꯝ ꯉꯥꯏꯍꯥꯛ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯕ ꯁꯨꯝ ꯇꯧꯁꯦꯅꯁꯨ ꯑꯗꯨꯝ ꯖꯣꯛ ꯇꯧꯖꯔꯤꯅꯦ ꯍꯥꯏꯖꯔꯤꯕ ꯏꯟꯇꯔꯦꯛꯁꯟꯁꯤꯗ ꯁꯨꯝ ꯅꯣꯛꯅꯕ ꯉꯥꯏꯍꯥꯛꯇꯁꯨ ꯑꯋꯥꯕ ꯀꯥꯎꯊꯣꯛꯏꯗꯅ ꯅꯣꯛꯄꯁꯦ ꯁꯦꯀꯦꯟ ꯑꯃ ꯁꯥꯡꯗꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯅꯤ ꯄꯨꯟꯁꯤꯁꯦ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ Yes, good morning. ꯒꯨꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ I name Sri Sanani. ꯁꯤ ꯑꯩ ꯁꯅꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯤ ꯑꯩ ꯁꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ Chaka Sadri, Miss. ꯑꯗꯣ ꯁꯤ ꯑꯩ ꯁꯅꯥꯒꯤ ꯔꯥꯁꯤꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ Nasipan Jay, Tabayam Tanning Bako. ꯑꯧ ꯊꯕꯥ ꯇꯥꯍꯟꯅꯤꯡꯕ Mata Tabanebako. Mata how did the money yell, I my yam tahanning, Karkato, Amta Patapiro, Yam taking Launa. ꯌꯥꯝ ꯀꯟꯅ ꯂꯥꯎꯅ ꯄꯥꯔꯛꯑꯣ ꯁꯤꯅꯤ Yam Kana Launa, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯔꯩꯕꯈꯩꯗꯣ ꯈꯔ ꯄꯨꯁꯜꯂꯛꯑꯣ ꯈꯔ ꯍꯧꯅ ꯇꯥꯅꯕ ꯂꯣꯏ ꯈꯤꯟꯖꯟꯁꯤ ꯁ꯭ꯋꯥꯏꯗ Manta Yam Launa, the Tanbiro. ꯑꯗꯨꯗꯤ ꯃꯤꯁ ꯅꯤꯔꯃꯂꯥ ꯈꯣꯟꯖꯦꯜꯁꯦ ꯑꯩꯒ ꯅꯪꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯀꯜꯂꯤ ꯏꯅꯔꯖꯤ ꯌꯥꯎꯗꯦ ꯉꯁꯤ Miss Nirmala and a Kanman, Shasha put the Zet, Shakai, Pongale. ꯃꯤꯁ ꯅꯤꯔꯃꯂꯥ ꯁꯤꯒꯤꯁꯦ ꯌꯦꯡꯉꯨꯅꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯔꯀꯠꯁꯦ ꯀꯔꯀꯠꯂꯣ ꯀꯔꯀꯠ ꯂꯧꯗꯔꯒꯦ Tabata, Manado Tana, the Shakai, the Loxalo. ꯊꯕꯥ ꯃꯔꯨ ꯑꯣꯏꯅ ꯊꯕꯥ ꯇꯥꯕꯤꯔꯣ ꯃꯔꯨ ꯑꯣꯏꯅ ꯊꯕꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯗꯨꯒ ꯁꯦꯜ ꯃꯆꯤꯠ ꯐꯪꯂꯒꯅꯤ ꯑꯗ ꯂꯝꯂꯥꯟꯕꯁꯤꯡꯅꯗꯤ ꯅꯨꯡꯁꯤꯕꯤꯔꯒꯅꯤ ꯁꯥꯒꯩꯅ ꯌꯦꯡꯊꯤꯒꯅꯤ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯇꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯗꯦ ꯀꯩꯅꯣꯁꯤ ꯑꯩ ꯁꯅꯥꯗꯤ ꯊꯝꯈ꯭ꯔꯦ ꯇꯥꯕ ꯆꯦꯟꯈ꯭ꯔꯦ ꯁꯦꯜ ꯃꯆꯤꯠ ꯐꯪꯂꯒꯅꯤ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯉꯁꯥꯏ ꯐꯣꯟ ꯇꯧꯖꯔꯛꯏꯁꯦ ꯀꯥꯔꯣꯡꯗꯒꯤ ꯕꯤꯗ꯭ꯌꯥꯔꯤꯅꯦ ꯑꯗꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤꯗꯣ ꯑꯝꯇꯒ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ ꯇꯨꯂꯥ ꯔꯥꯁꯤꯀꯣ ꯔꯥꯁꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤꯀꯣ ꯀꯥꯔꯣꯡꯗꯒꯤ ꯀꯥꯔꯣꯡꯗꯁꯨ ꯃꯃꯥ ꯑꯉꯧꯕꯤ ꯂꯩ ꯑꯗꯨꯝ ꯈꯪꯅꯕ꯭ꯔꯥ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯥꯎ ꯈꯪꯅꯩꯌꯦ ꯏꯁꯨ ꯅꯨꯄꯤꯅꯦ ꯏꯁꯨ ꯅꯨꯄꯤ ꯑꯥꯎ ꯀꯩꯅꯣ ꯀꯥꯔꯣꯡꯁꯦ ꯏꯃꯥ ꯑꯉꯧꯕꯤꯅ ꯑꯃ ꯂꯩꯌꯦꯕ ꯏꯃꯥ ꯑꯉꯧꯕꯤ ꯑꯗꯨꯅꯦ ꯏꯁꯨ ꯅꯨꯄꯤ ꯊꯣꯛꯑꯦ ꯑꯩꯗꯤ ꯏꯁꯨ ꯀꯧꯋꯦ ꯍꯣꯏꯕ ꯑꯗꯨꯅ ꯏꯁꯨ ꯅꯨꯄꯤꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯨ ꯅꯨꯄꯤ ꯊꯣꯛꯑꯦ ꯍꯥꯏꯔꯕꯗꯤ ꯐꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗோ ꯇꯨꯂꯥ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯏꯃꯥ ꯑꯉꯧꯕꯤꯗ ꯏꯃꯥꯅ ꯀꯧꯔꯦ ꯑꯗꯣ ꯁꯣꯝꯗꯗꯤ ꯀꯩ ꯀꯧꯗꯣꯏꯅꯣ ꯕꯨꯕꯣꯛ ꯀꯧ ꯇꯥꯔꯦ ꯏꯁꯨ ꯊꯣꯛꯑꯕꯅꯤꯅ ꯀꯧꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯆꯍꯤ 19 ꯁꯨꯗ ꯉꯥꯏꯔꯤ ꯑꯗ ꯇꯥꯏ ꯑꯗꯨꯗꯤ ꯃꯤꯡꯒꯧꯗ ꯑꯣꯏꯅ ꯀꯧꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯆꯍꯤꯗ ꯑꯣꯏꯅ ꯀꯧꯔꯁꯤꯔꯥ ꯑꯍꯨꯝ ꯀꯧꯁꯤꯔꯥ ꯌꯥꯏꯌꯦ ꯑꯗꯨꯒ ꯑꯕꯣꯛꯅ ꯀꯧꯔꯁꯨ ꯇꯨꯂꯥ ꯌꯦꯡꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯦꯟꯅ ꯂꯥꯡꯕ ꯂꯨꯁꯤꯟꯅ ꯈꯟꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯂꯨꯗꯕ ꯐꯒꯅꯤ ꯁꯥꯒꯩꯅ ꯌꯦꯡꯁꯤꯟꯒꯅꯤ ꯁꯣꯛꯇꯅꯕ ꯍꯣꯠꯅꯖꯒꯅꯤ ꯊꯕꯛ ꯃꯆꯥꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯈꯦꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯐꯛꯆꯤꯜꯂꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯍꯧꯖꯤꯛꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯐꯝꯗ ꯂꯩꯕꯤꯔꯤꯕ꯭ꯔோ ꯀꯩꯅꯣ ꯍꯥꯏꯗꯣꯛꯀꯗꯧꯔꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣꯛꯀꯗꯧꯔꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯈꯔ ꯆꯤꯡꯉꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯠ ꯈꯦꯠꯅꯅꯤ ꯍꯥꯏꯀꯣ ꯆꯦꯛꯁꯤꯜꯂꯨ ꯃꯠ ꯈꯦꯠꯅꯒꯅꯤ ꯍꯥꯏꯔꯤ ꯈꯦꯠꯅꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯊꯥꯒꯠꯆꯩ
ngasi lusinna khanba wakhal khara leiba male aduga Facebook page ta muk yengse aduga ngasigi YouTube live streaming library ba pumna makpasu thabatom yorome pick helps aduga ichebem sa mingam ta pandre ngasi di live ta leiba sing se ado chap mana na pandabani na kaim khanbiranu he na program se he na tharom sida lokhat launa ba na tawjabani yam nungai jai live ta leibi ba khuding ma hana taram na uksari asai sanana isai khanbada phangdraga su sumbara sifal dadi phangen haibi aduga asigi Facebook page ta library ba sing bu ni fuga taret ni funi mangal mangang cha call tawrak tabi minna gido haibi ro minna yam phai ko mangang sang asi minna yam phai khoi party ni adu call amatang ga lokha chahogi ge duga makha mangeng jage hello good morning miss good morning be male mane call tawda phangwanda si timing phangre si da we busy ai ni tawri call tawgi program ji oi chil jani tawri khangge boy che mai daw den mai daw ai na ne ko jok jok da lor ni phone phang de ge phangani che sidai de phangda bje da sum be kitang hangak ba sidai tawsalo adai dam phangadam ngasi gi phangdra phangoidra yeng si iche gi rasi do hekta haibiro makar ji ki hagi ne hoji ki do makar do section rabadi aran ba tahan gani sel chatpa kok sabanu mini changjarak pa kan khalu ganu gari tamna thau gani shanti laite aduga pakhang lai sabi singi oina mat khena gani mairoi singi oina honaning de hari ngasi dia pabam te yaudre daw ya da bru te phone phangi dai ke pare fatta ba to oi thaga chari se sexil tame ado oja panji se thaido khrasira oja panji dam ta hai ro gizira nate makar rasi se daw ya halasira haiba matang ang pathok char ke ngasi aroi ba caller mung lokho jage si aroi ba caller da hello good morning miss good morning taram nok chari ming lai fam hai biu tawjari bai ke samtong ilang bam le kai de ke lang bam mita ne medam amita kai mathel jabira ke chai sing una birabra sak wali ado kari rasi oi bidoino rasi je ani subaduga adagi kaina gam ta ta jari chanti kaina ni ai gi na ani subani ani subaji ju yam ja thi gi bani Brisrasi isana chekchindrabadi achumbada lan na lawbiba to khai taba numini sel jatba kok saba sagai neng thiba numini thabak machadi pangthoklagani pakhang lisabi sing oina mat khenagani aduga mahiroi sing na wakal phakchili kaina rasi di khara phai ngasi kanya rasi da chawkhatpa phagatpa thabak pangthokpa aigi mi masing yamba achoba mamal yamba pot leiba yaba numini ithak thongba singna chanbiragani pakhang lisabi singi oina nungsinagani aduga mahiroi singi oina honaningani adu ngasi di minnaga kaina ga phaba male minnaga kaina ga itaw sanajira kaina gi di phare do e isa gi di ngasi di mapan tho do aduga makok ta bana phare yam nungai jai mida thaga chari aduga sai gi minna je yam haibire do minna se pulap padringai dam tang paja hoge yam phaba adu chana daba oi duira di khang daba yam phaba di oire haksang wakhal thabakta aphaba numit ni haksang da su thabakta su yam phadori makok oiba chowasing na su nungsibiragani pot leiba yaragani imu manungda ingna leiragani pakhang leisabi singi wakhal managani mahiroi singi hotnaningani minna rasi se phai asi kanyaga kaina rasi sudum phai haibire iba khuding mak loina sanagani haiba leite ko mi makhan ni amuba nei angauba nei di kai hai tare sam asang ba sam ten ba khetnari sam akhoi ba sam ating ba sam yam khoi da ba sam yam ting da ba hai tare paisa khara paija da ba si mayam lairak pani na ne loina makti kaisu chanaro oi ba do khara di dum chana ba di oi haijari ba aduna oja panji bu so hana thagachari aduga ngasi aroi bada mu hanna pazage aduga ngasi Facebook page da live da meeting da biri basing mi ni fugatare jinga kamji ko maite
Kumbarasi, Lakshmi Khangembam, Minarasi, Pazagre. Pazagre, Tagachari Mayam Punmo Romeo Maite, Aduga Pulap Loy Ramdaida Amuk, Pulap Patok Mayam Kangau Dabasing, I Kangau de Habiba, the how the Habiba Sing Doloina Tabiro, Rosining Tosam. Mr. Lam, the Habirai Amarjluan, Udum Pulap Haidazara. Punna dum hajarage, Indom Saratana Guru Mayum, Mama Promolai from Lalita. Ngahan gay nung sidro hay sibo. Kaiba. Ima pramolay siyam na hay je. Yeng bada yam nung siya ay. Ado ngahan gay di nung sidabra sini. Kasi kaktang nung sibra ba. Ngasi na mong kare henjelak pa waram daw mali. Duga. Mama sa kiyum na. Tagachari may apum na Kok tagi mo pazarake. Miss Rasida katna ba, sauna ba, mukna ba, sokan ba, numit ni gari tap na tawgani, sel chat pa, wakal gato Haudoka Kena Badumini, Sixin Gani, Imung the Jarang Nagani, Pakangli Shabising Yoina Mugnagani, Mahirosing Yoina Honaning Day, Brish Rashida, Isana Section Rabadi, Achumbada, Lana Lobi Beto Kai Tabanumini, Sale Jetpa, Kok Saba Sagaina, Yang Shinba, Numitni, Tabak Machadi Pangtok Lagani, Pakangli Shabising Yoina Mat Kenagani, Mahirosing Yoina Wakal Paksili, Mitun Rasida, Wakal Pakchinba, Sel Jetba, Tinabasing na Oijabalaw Kiba, Badanam, Pislamba Numitni, Migi Mateng Panglugano, Imung na Santi Laite, Pakang Lishabising Yoina, Waraw Nagani, Badanam ga chab sidi buko as sidi berani. How Badanam Zab the how tam ni Jam Mane Mahiroi singi. Mahiroi singi wakal tok de haibiri. Karkata Wakal Jarang Nagani, Tabak di Pangtok Lagani, Sel Machit Fang Lagani, Lamlan Basing Nadi, Nusibiragani, Sagaina, Yang Tigani, Imung da Santi Laite, Pakang Lishabi Sing Yoina Low Down Nagani, Mahiroi Sing Yoina Honaning Day, Singharasidat, Tinava Sing, Tabak Tauramda, Jackson Gani, Artalana Lana Low Badagi, Tokaitan Gani, Sel Jet Panumini, Imung da Santi Laite, Pakang Lishabi Sing Yoina Mat Kenagani, Mahiroi Sing Yoina Budi Tokte. Kanyarasi, Saukatpa Pagatpa, Tabak Pangtokpa, Aigimi, Masing Yamba, Achoba Mamal Yamba, Port Labor Yaba Numini, Itak Tongba Singna Chan Biragani, Pakang Lishabi Singi Oina Nung Shinagani, Mahiro Shingi Oina Hona Ningani, Dolarasi, Henam Langba, Lucina Kanba, Numitni, Mateng Pang Ludaba Pagani, Sagaini Yang Singani, Sok Tanaba, Wanazagani, Tabak Masadi Pangtoklagani, Pakang Lishabi Singi Oina Mat Kenagani, Mahiro Singi Oina Wakal Pakchili, Brisirasi, Haksang Wakal Tabak ta Apaban Numitni, Aruba Tauramdi, Pangtok Lagani, Polay Bayagani, Luching Basing na Chan Biragani, Santi Lairagani, Pakang Lisabi Singi Oina, Amata Oiragani, Mahiro Singi Oina Hona Ningani, Danurasida, Hen na Sexina Hona Zagani, Sok Tanaba Hona Zagani, Gari Tauba, Mitina Badi Isana Sexin Zagani, Tabak Tauramdi, Mai Pak na Pangtok Lagani. Pakang Lishabi Singi Oina Mugnagani, Mahiro Singi Oina Wakal Pakchingani, Makarasi Jackson Rabadi Aran Batagani, Sel Chatpa Kok Saban Numitni, Jangjarakpa Kan Katluganu, Gari Tapna, Taugani, Santi Laite, Pakang Lishabi Singi Oina Mat Kenagani, Mahiro Singi Oina Honaning Day, Kumbarasida, Tinaba Marup Mapang Singna, Mateng Pibiba, Sel Pangba Anoba Pot Leba, Yaba, Michang Hangat Panumitni, Tabak Dimai Pak na Pangtok Lagani, Pakang Lisabi Singi Oina Amata Oiragani, Mahiro Singi Oina Langsing Hangat Lagani. Duga Aroibada, Minarasida, Haksang Wakal Tabakta Apabanumitni, Makok Oiba, Achobasin and Usibiragani, Pot Leba Yaragani, Imung Manung da Ing na Lairagani, Pakang Lisabi Singi Oina Wakal Managani. Duga Mahiro Singi Oina Hona Ningani, Masini Pujaragli Bang Sige Matam Wapham Amadi, Rasipal. Miyang Dabiri ba Amadi, Tauramasibu Mapungpahan, Biri Basing, Facebook page Talay Biri Bapum na Magpuso, Taram Nokchari, Aduga Tagachari, Matangi Mo, Ngasigi, Nuti Fong Liba Pause Sinda, Maruiba Pausing Kari Yari Bage, Muyang Minasi, Mayamdagi, Nirmala Tangamna, Laptok Chari. Nungairaba Pauzil, New Era Higher Secondary School Thobalna, High School Living Certificate Examination 2024 Thariba Mahiro Singda, Yaifa Pauzil, Pizari. Loina Hauki Bachahi Kiadagi School Lasina Leptona Class 11 Science Ki,
स्पेशल फ्री फाउंडेशन कोर्स तौबगुमना हंदक सही की लाक्लिबा अप्रैल की तांग तरा इंग्लिश सिंगनी कुनगमरी दगी हौजरगनी निंगथीना ट्रेन तौरबो ओजा सिंगना सब्जेक्ट सुना हाइबदी फिजिक्स केमिस्ट्री बायोलॉजी मैथमेटिक्स इंग्लिश अमदी कंप्यूटर साइंस न चिंगबा अयुक्त सब्जेक्ट अहुम अदुगा नुंगथिल सब्जेक्ट अहुम नुंगतिगे अयुक पुंग मंगा दगी हौजगनी अराप मफम दगी कोर्स असिबु यावबिनिंगबा महिरु सिंगिदमा फ्री बोर्डिंग की खुदोंग चाबसु पिजरी स्कूल असिना हौबदगी लेप लेतना कोसेम लौबा हायर सेकेंडरी एग्जामिनेशन सिंगदा 4th 5th 12th 13th 14th 15th 17th लोइनना 18 अमदी 20 रैंक पुथोकबा नमजखरी प्री कोचिंग क्लास असिबु इंटरेस्ट लेबिबा महिरु सिंगना पिजरीबा मोबाइल नंबर 8837040537 लोइनना 7085247055 अमदी 9612915991 हारिबा नंबर सिंग असिदगी अकुप मरो नत्रगा स्कूल दे लेंबिरकलगा खंबिबा याग पाउजेंजरिबा न्यू इरा हायर सेकेंडरी स्कूल थौबा हांगदुकचरे मियाम की खुदोंग चाननबगीदमा फिटनेस बीस चंगांगई उचेकोन नियर केएफसी फर्स्ट फ्लोर मफम असिदे एरोबिक जुम्बा अमदी योगा की क्लास अयुक अमदी नुमिदांग वायरमदा तौजरी अयुक किना पुंग मंगा मखाई लोइनना नुमिदांग वायरम गिना पुंग मरी दगी तौजरी लोइनना नोमाइजिंग खुदिंग चही मरी दगी ने चही 15 फाउगी मनुंग लेबा अंगांग सिंगी के-पॉप हिप हॉप फ्रीस्टाइल डांस अमसु अयुक पुंग मापन दगिना 13 नुंगथिल गिना पुंग अनि दगिना पुंग मरी फाउबा हौजरगनी अंगांग सिंग असिदा क्लास तोबगी पांदमदी अंगांग सिंग असिदा कॉन्फिडेंस हेंगत हननबा अमदी अंगांग सिंग फोनदा नोमाइजिंग नुमित का हेना मतम मंगहनबा असिना सिंग असि थादोक हनबा होनजबनी मफम असिदा अंगांग सिंग ममा मपा ओइबा सिंग यौहनबिदुना अंगांग सिंग लोकसिंग हेंगल हनबा मसा तिंजंग काइजंगदबा लोइनना मफम असिदा ब्रेन की क्लास की खुदोंग चाब सिंगसु थमजरी अकोपा मरोल गिदमा कॉल तोबियो 7628893531 अमुक हना 7628893531 नसिंग असि मलेंग सिनबिरो फिटनेस बीस संगागई उचेकोन नियर केएफसी फर्स्ट फ्लोर करिगुंबा दोम युमदा लैबा अनाबसिंगी हिदाक कापा ड्रेसिंग तौबा ब्लड सैंपल लौबा राइस ट्यूब हापा कैथेटराइजेशन हापा एनिमा तौबिनबा एक्सपीरियंस लैरबा नर्स अमदी डॉक्टर थीबदा अवाबा थेंगनबिरबदी वाबिरगनु मेडलेन होम नर्सिंग केयर सर्विस मणिपुरना पुंग कुनमरी चुपना अदोम युमदा लाक्तुना हिदाक कापा इंजेक्शन पीबा ड्रेसिंग तौबा फीडिंग ट्यूब हापा कैथेटर हापा अमदी मखल कयागे अनाबसिंग एक्सपीरियंस लैरबा डॉक्टर अमदी नर्सिंग लाक्तुना मतेंग पांगजरी अकुपा मरोल गिदमाग मेडिलेन गी हेल्पलाइन नंबर 9205987988 ता कॉल तौदुना तानबियु नेशनल अमदी स्टेट अवार्डी एमडी जिया उलक पुसमना मखादा पिजरिबा लायोंसिंग असि लायंगजरी मनुंग चंगबा यादबा मनुंग चंगबदा चांग नाइदबा मनुंग चंगबदा मतम कुइना चंगबा सौजनांथबा अमांगथोंग मयादा पोंबा अमांगथोंग मनुंगदा पोंबा अमांगथोंगदा मखुन हुलगा नाइचाबा पिस्टुला अमांगथोंगी अकोइबदा मरिंग मरिंग चटलगा हगजबा पुक नुंशित काबा गैस्ट्रिक प्रॉब्लम लैबा ई ताबा चिकपा नाबा टॉन्सिल साइनस asma khwang naba thagi khongkap chang naidaba fingau chatpa singri nauri sontaba asina singbasing layang jari ba mafam singdi Kekru Bila North AOC opposite Kekru Part Imphal ayuki pung 10 dagina nungthil gi pung manga fauba mayang Imphal Kochak Bazar da ayuki pung 6 dagi ayuki pung 9 fauba Yaripok Bamo Laikai Kabarstan Road Thang Junumit amasung yumsakai sa khudingi ayuki pung 10 dagi nungthil gi pung 3 fauba Jumi Colony Old Bazar near Muslim Masjid Sisipur akupa marol gi damak contact tawbiu MD Zia Ulak Pusham 8414825323 amutang hana 8414825323 시다라 मणिपुर नाला सारे है ओ मेसिन जो सीधा सारगा नाला जो सीधा सेम अंग पनी कॉन्सम इंटरप्राइजेस सिंगजमई ओइनाम थी
अहानबदा मरु ओइबा पाव खोंजोमगी लानफमदा लेखिद्रबा अथौबसिंगी मफमदा इकाई खुमनबा उठ्रे मणिपुर तंगदु लेताना लेहननबा हुन्नबगी महुत्ता पुन्ना थबक तौमिनरसे हाइना गवर्नर अनुसुया उइकेना फोंदोक्रे लेंगा कयानबदगी ऑयल टैंकर सिंह चटपा हौरगनी ड्राइवर सिंहदा वाकी टोकी पीरगनी फोर्स हेना थमलगनी हाइरी गुरखा सफ ट्राइब तरागा माथोइद एसटीपी ननब खनरी हाइना होम मिनिस्टर अमित शाहना फोंदोक्रे अरामबाई टेंगोलगी मसिंग यामलबा थौमी सिंगना खोंजोम लांदा थवाई कटख्रबा सिंगदा इकाई खुमनबा उठ्रे माइथीरगदबा कुकी मिलिटेंट सिंगी थौना हंद्री सकमाइदा कापसलकपदगी हंदुना खुथोकनख्रे अनीसुबा तांककी मिखलदा पामदबा थौदोकसिंग थोक्तनबा थबक लौखतपियु हाइना INDIA ब्लॉक मणिपुरना फोंदोक्रे इपा इपुसिंगी थौना फबगी ई ममा ओइबिसिंगदसु सेली हाइना लौरेंबम nganbina फोंदोरगले मणिपुर की निंगतंबा ngakpa अखोइगी इथौ ओइगदबनि हाइना आरके मेगेल ना हाइख्रे टेक्नोफलगा तै डिस्ट्रिक्ट सिंगा फाउना बलंबी पुमनमक बोट लोइद्रिबो फाउबगी ओइना थिंगजिनख्रे हाइरि इंडिया की मिखलना अपुनबगी सक्तमदा सिंगनरकलिबसी थेंगनमिनसे हाइरि मियामदा ओट नैरिबसिंगी मथक्ता थबक लौखतकनी हाइना NRFM ना फोंदोरगली अमदी कुकी खुलगा थंगना लेरुबना मैतेगी मरुप मपांग सिंगा चामिन थकमिनबा फंगद्र हैबा वाफम फोंदोरगली मॉर्निंग न्यूज़पेपर रीडिंग मीडियम ताबिरिबा अमदी ताबिरिबा सिंगबो पुष्पारानी लाइसोमना तराम नौसरी मरोइबा पाव सिंग हौजिक मिहामदा संदोकना पिजरी मणिपुर की निंगतंबा ngaknaba कुमजाली सिंग अमग चनिपान मौबुद्रागा माथोइदा खोंजोमदा सोकनाकिबा लानफमदा थवाइना पोंथा पीख्रबा अथौबा सिंगी मफमदा ngasi मियामना इकाई खुमनबा उत्पगा लोइनना हैका लेका तमख्रे मपुंग ओइबा थौरम मणिपुर लेंगाकना सिंदुना थौबाल डिस्ट्रिक्ट की मनुंग चन्ना लैबा खेबा सिंगदा पांगथोख्रे थौबाल डिस्ट्रिक्ट की खेबा चिंगदा पांगथोखिबा खोंजोम नुमित थौरमदा गवर्नर अनुसुया उइके अमसुंग चीफ मिनिस्टर एन बिरेन लुसिंगदुना मियामना अथौबा सिंगी मफमदा हैका लेका तमखे ngarang thoroma si election gi code of conduct laikhiba maramna public function tawkhide maduna maram oiraga governor amasung chief minister M Birena miyamda wa ngangkhide ayuki pung mapan khara helakpada manipur gi chief minister nongthomba biren khongjom gi kheba singda yauki mahangna yorakpaga ikan kanadana manipur gi governor anusuya uikesu mafam ajuda thunglakhi governor amasung chief minister anina mafam ajuda yorakpaga खोंजोम की खेबा चिंग मथक्ता लेरिबा खोंजोम लान निंगसिंग खुबमदा लेसु कटके लोइनना अहानबा मणिपुर राइफल्स के कांबो अमना गार्ड ऑफ ऑनर जनरल सैल्यूट लास्ट फोर्स खोंबा मिनिट अनि तुमिना लेपा स्लॉफ आर्म्स अमसुंग ऑर्डर आर्म्स पांगथोक्तुना इकाई खुमनाबा उठखि तुंगदा गवर्नर अमसुंग चीफ मिनिस्टर ना पौना बरजबासी की निंगसिंग खुबमदा लेसु कटके मसिगा लोइनना मफम अदुदसु अहानबा मणिपुर राइफल्स के कांबुना गन सैल्यूट पिदुना अथौबसिंगी मफमदा इकाई खुमनखि लोइनना खोंजोम तुरेलदा गवर्नर अमसुंग चीफ मिनिस्टर ना तरपन कटके ngarang थरोमासिदा मणिपुर स्टेट कला अकादमी की आर्टिस्ट सिंगना संकीर्तन सके गवर्नर अमसुंग चीफ मिनिस्टर ना चंगदुना खुरुमखि हाइरे थरोमासी सरुकला याबा लाखिबा मणिपुर की चीफ मिनिस्टर एन बिरेना पाउमिसिंगदा फोंदोखिबदा मणिपुरदा तंगदु लेताना हानागी फिबमदा लेहननबगिदमक अखोय मसेल अमगा हुनबगी महत्ता पुनः थबक तौमिनसे
khongjom numit asi lamdam asigi leikidraba athobasingna maithirani khanglabasu British singi mafamda sangjaba tawdana thauna phana lanthengna kiba adubo amu hana ningsingbane makoigi mafamda leiba asigi miyamna ngasi phawba ko nonduna ikai khumnari haiki Imphal jiri bam lambi da hokiba numit kharani gi mamang da kuki militant singna oil tanker singda nomai kapsilaktuna diver sing asok apan nanghan khibagi thawong adubu yaning da bafungdoktuna lambi asi thau puba gari sing leptuna leiruraba tungda lenga kayana ba purokpadagi makhatana gari chatpa hauragani haire lambi asida chatliba pot puba gari singi khudong sanana bagi damak aihen ba security pibada natana akhana ba thorang sing lokhatpa amasung diver singda walkie talkie set fawba paihanduna security personnel singa khuda ki oiba I pau phawna bangamnana bagi thorang phawba paikhatpa haina yana ba purakhibani hiramasing matangda manipur lenga ki chief secretary Dr. Vinit Joshi IOC LG state level coordinator Rajkumar Mohan POL amadi Bluff LPG Diver Coordinating Committee gi member and Samungau GS Rajesh CS Ibomsa TS Chandrakumar KSS Arun amadi L Nabana Punna khuyek pinakiba yana cherol asina hai National Highway asida khulai paibasingna lambi thingba ambush sathaba nung thomjinbana chingba lone yadaba thabak sing asi thingnana bagi damak mathau tawgadoriba security force singna khudakta action lokhat halagani karigumba pot puba gari sing lakpada ambush tawrak pathok labadi makhoi ga loinana chatliba scott convoy aduna ningthina pau phawdok phawjin tawraga mathak thongba singi yathang ngaiduna leithokpagi mahutta nomai kappa yana bahaina su yana khibani hairi security force na ROP chatpadasu pot puba gari sing aduna lakadaba matam adudagi pung ani ngankhatna ROP chatpa haugadabani haiba Wapham su yauri Imphal West district ki manung chana laiba sakmai turel nongthombam mamanglomda khulai matik sana faiba kuki militant singna ngarang nungthil pung amarom tarakpada akan bamongda nongmai amasung bom kapsinduna attack torakre thazabaya ba mafamdagi phangba pauna hai masing yamlaba kuki militant sing aduna maitei khulda nongmai kapsilakpagi thodok thokpagi pau hek phangbaga manak nakpada leiba khulngak pasing sangsinaraki maduga loinana kablakliba maikei adomda onsinduna nongmai round kya marum handuna kapki machit nakal ani ki marakta nongmai kapna khiba asida maitei khulngak pasigi maikeida so apan yawbagi pau leite kuki gi maikeida so apan asi ana yawramgada haiba khangba ngamdri pau asina makhatana hai nongmai kapagi pau adu tabadagi maira paibising thoknarakhi makhoina national highway da lakpak security forcing sanghandana ba lambi thingzinki maduna maram oiraga Assam Rifles ke kangbu ama yamna kuina lambi mayaida khamnaga leibasu miyamna uki kuki singna maitei khulda nongmai kapsilakpadu mayok nanaba Manipur Police Commando gi personnel sing maikei adomda sangsinki police personnel sing aduna su kuki lalhoba sing adu takthok nanaba nongmai round kya marum kapki hairi nakal ani gi marakta akan mamongda nomai kapnarakpagi thodok thokpadagi manak nakpada leiramba miyam mayum thadok tunasu chenaki numidangi pung 8 makharom tarakpa adwai dadi nakal ani gi marakta khudthoknabagi thodok adu lepki Central Forcing su maike adomda sangsinkhre thajabaya ba mafamdagi phangba pauna hai nomai kapnariba mafam aduda kangkhong mari panba gari ani mai sakpa miyamna uba phangki hairi Handak pangthokadoriba Lok Sabha Mikhal gi ani suba tangkake bot thadanagadoriba asigi yenglaga Myanmar ga tainana leiriba Manipur gi Technofal district ka atai atopa district singa phauna balambi pumnamak bot loidriba phawbagi oina thingzille haina Technofal gi DC Krishna Kumar na khanghankhre DC masamak na khuyek piduna thadorokpa order asina hai Outer Manipur Parliamentary Constituency ki oina Technofal district ki oina su tha asigi kunga tarukta bot thadanagadoribani masida district asi Myanmar ga su tainana leiba maramna loniada ba polam kyamrom puthok pasin tawba amadi mi chathok sasin tawduna pamdaba thodok sing thohandana bagi damak tha asigi kunga taret phawba Technofal district
asiga atai district singa lonaba lambi khudingmak thingzin masida Myanmar ga lonaba mafam singdasu ahenba section thorang sing laukhatlagani masigidamak mari leinaba security force singnasu thabak to onthoknana bagidamak khangankhre athingba sida essential service Mikhal ga mari leinaba official sing amadi media gi miyo singi oinadi komthokani hairi Center की माइकैदगी गुरखा की सब ट्राइब तरामाथोइबु शेड्यूल ट्राइब की स्टेटस पीननबगी मतंगदा यामना कन्ना खनरी हाइना यूनियन होम मिनिस्टर अमित शाहना दार्जिलिंग की लेबहोंगदा पांगथोकपा मिखलगा मरी लेनबा रैली अमदा फोंदोखरे लोकसभा मिखलदा दार्जिलिंगदगी बीजेपी की एमपी राजू बिस्ता की मियाम तिनबा मिफमदा ऑडियो कॉल की खुथांगदा सरुक यारदुना यूनियन होम मिनिस्टर अमित शाहना हाई सेंटर द पालिबा लेंगा असिगी माइकेदगी रीजन असिदा थेंगनरिबा खुदोंजादबा खुदिंगमक खनननबा सेम सादुना लै मसिदा सुनतना गुरखा की सब ट्राइब तरामाथोइबु शेड्यूल ट्राइब की लिस्टा हापसिननबगिदमक्तसु खनरगा लैरिबने नॉर्थ बेंगल की सिंग अमसुंग टूरिज्म की सेक्टर असिदा हेना चौखट हननबगिदमक यामलबा स्कीम कया मोदी की मिटिंग मखादा पाइखटली सामना थाफम सिंगदा थबक सुरिबा मियोय सिंगसु याइफा थौरांग कया अमा पाइखटख्रे हाइनसु फोंदोखि खोंजोम की खेबा सिंगदा लैबा खोंजोम लान की निंगसिंग खुबमदा ngarang arambai tengol की tengoloi singna lei katuna athauba singi mafamda ikai khumna bautkhre arambai tengol की masing yamlaba tengoloi singna ayuki pung 12 rom tarakpadagi khongjom lan ki ningsing khubamda yausinaba hotnaki mioi lising kya leptana mafam asida lakna duna leikidraba athauba singda leikatuna ikai khumnaba utke loinana yamlaba tengoloi sing aduda wangangla duna arambai tengol gi lusingba korongan ba khumman haiki aikhoi isagi furup kanba ngamdrabadi athauba singda leikatlibasi ikaiba phawi Arambai tengol haibasi leibak nungsibagi lakpani thagi tolop phangba natte ima leibak ki damakta khalaga thoglakpani Arambai tengol da yauriba singda leiriba thongna lingchen adu mangba yade kari sunataba MP gi bot masa amana Manipur gi tungi laibak lepa ngamgadaba natte aikhoina satkadaba lambi yamna watli haujikti oza maichou ngakta ngaikhre lanmi oibinanaba mi leitre lan asina kansilakwa matamda loina mangkhigani Matam maduda arambai haiduna thoglakani arambai na maitei ki apunba ama sagatnanaba honarakpa asibu thugainaba honai khuraki ina lai sabani makhoi sing aduna thagatnabagi dama arambai thoglakhiba natte leiba asibu kananabagi damak thoglakkhibani hainingba hairabasu leiba ki damakta thabak tawkhigani huran bani हिंसाबनी गुंडानी हाइबना सिंगबा कया हाइरबसु लेबाक की दमकता लेप्तना थबक तौखिगनी हाइखि मियाम दा ओत नैदुना अवाबा पीबा हाइबसी मियाम गी यकनबा खक्ता नतना NRF M गिसु यकनबने मरम मसिना यकनबदा तौगदबा इथौ अदु मतंग मतम साना सोइदना फांगथोकनी हाइना नेशनल रेवोल्यूशनरी फ्रंट मणिपुर NRF एमना फोंदोरगले अमरोमदा इंडिया लेंगा की मिखलना मणिपुर की अपुनबा यूनिटी दा थुगाइननबा होनरगलिबसिदगी अखोई खुदिंगमकना अमत ओइना थेंगनमिनसी असिगुंबा इंडिया लेंगा की मिखल असिदा KCP ताइबंगानबा ग्रुप अमदी UPPK सिंखै ग्रुपना यावदे हाइरे
Handak state asida mikhalda kanagumba miyoi kangbu kharna mama oibisingda makhauri metpagi thawong sathakibadu Manipur lengaki asoibani asonbani amadi lengaki thawin sini lawi haina All Manipur kanba imalup amkilgi president Laurembam nganbina phongdokre Kaisampata laiba amkilgi office ngarang khongjom de numitka Mari Lenana Laikidraba Athobasing the Hikalaka Tamduna Ikai Kumnaba Utpaga Mari Lenana Laurembam Imangan Bina Fongdoki Bada Hauzik Lamdam Asida Sing Amasung Tam Nungsina Handanaba Singsep Kaya Tazilakli Masida India Lengakna Suda Ladiba Kuki Militant Sing Amadi Mapandagi Sansilakpa Sin Kuki Narco Terrorist Singna Atamnana Maite Furupta Landa Halakli Matang Asida India Lengakna Masa makta landarak panihayba khangna khangsin usinadana tumina laithokli asigumba luraba tanpham asida mikhal fangthoktuna mipum khudingmak lengba otpa yadana thami asigumba thawong asi aduki matik nungaitaba fawi lamdam asigi miya mikhal asi pangthokpa matam sade haina maikeidagi taksin khibani maitei furup asi Imphal mayoldagi hena lanba yadri Churasanpur Kangpokpi amadi Moreda Hanagum Sangthok Sangsin Tauba Yadri Oiriba Pibam Asi Hanagum Hanzil Hananaba Honabagi Mahuta Ona Tainabada Ngami Matagum Nampuda Minkhal Fangthokli Masi India Lengakna Democracy ki Wahanthok Asi Manghan Bani Haina Lawi Democracy Satpa Laibak Amada Nomai Culture Tauba Gundaijam Tauriba Sina Takpadi Manipur lenga asina sonbadagi chatharakpa lalongda miyam pumna magna chingnaba fokli India lengakna sanariba lila asida Manipur lengakna adumak induna leirabadi Manipur asi amangbana pik thalakani maram aduna lamdam asigi mama oibising amadi akhang ahai singa tanaduna kannana bagi firep laurakani haiba waphamsu phongdokhi All Manipur United Clubs Organization Amugogi Thomi Sing Nangarang Thangmai Bangi Sairao Sing da Laiba Pauna Barzabasigi Mitamda Hikaleka Tamduna Ikai Khumnaba Utkre Sahi Fazilakadoraba Kuki Militant Singi Lan Asinamaram Oiraga Haukiba Chahida Lau Panba Yadana Mangkraba Laupam Singi Laumi Singi Senthok Fagatnaba Akhanaba Tharang Paikhatlo Haina Manipur Laumi Lupna Fongdoragli Kumja lising amaga chanipan Mabudraga Mathoigi Anglo Manipur Landa Maru Oiba Athoba Wangkai Mairaba amasung mahaki loinaba lanmi kungi aroiba yatapham oikiba kaksingi machin manau singbu lengaki mari leinaba loisang historical site ama oina lauthoktuna ngak senduna thamhaningi haina People's Museum Kaksing Society gi President Y Surchandrana Fongdoragli Tara Mathoi Helaklaba Irang Asi Political Solution Puraknana State Lengak no Hotnabagi Mami Udaba Asi Laibak Thibani Haina CPI Manipur State Council gi State Secretary L Thoirelna Fongdokre Lamdam asigi ningkha tamba ngak pasina lamdam asida laiminari bai khoigi khwaidagi maru oiba ithaudang oigadabani haina hanagi UNLF ki chairman social activist RK Sanayaima Elias RK Megel na phongdokre Wapham asingarang apunba khorirolgi malemgi lupna sillaga Thobal district ki Khongjom War Memorial Complex ta pangthokpa Ahumlak suba khongjom de palan thoram ga mari leinana athoba singda hika lekat tambagi thoramda RK Sanayai mana phongdokhi bani Manipur State Sumang Lila Council na sinduna ngarang Palace compound da laiba Iboyaima Sumang Lila Sanglenda Samaga kunthraum doirak suba khongjom de gi thoram pangthokre
खोंजोमदा ब्रिटिश का सोनकीबा लांदा थवाइना पोंथा पीख्रबा पौना बरजबासीगे फोटोदा लैकतुना पांगथोखिबा थौरम असिदा आर्ट एंड कल्चर डिपार्टमेंट की डेप्यूटी डायरेक्टर जी धर्मदास शर्मा मणिपुर स्टेट सुमांग लीला काउंसिल की प्रेसिडेंट एम पूर्णिमासी लैमा MSSLC की लाइफ टाइम प्रेसिडेंट अमदी स्टेट कला एकाडमी एवार्डी PS गुणचंद्र शर्मना अथोइबा मिथुंगलेनसिंग ओइना सरुक याखी हौखिबा कुमजा लिसिंग अनि कुनगा हुमदोइगी मेगी तारीख अहुमदगी सथरकलिबा मणिपुरगी इरांग असिबु नमथननबा मोरे अमदी रेड जोन एरियादा मथौ तौरिबा स्टेट फोर्सिंगी मोरल हंथदनबा थबक पाइखत पियु हाइना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुरना फोंदोखरे फोक्स की सेक्रेटरी इंफॉर्मेशन एंड पब्लिक रिलेशंस ना थादोरक पचेरोल अमदा चिनकु की फुरुकी मोरे द बेस्ट तौबा ऑर्गेनाइजेशन सिंगना दुकान फमलिबा सिंगदा अकनबा वाफम थमदुना स्टेट फोर्स सिंगदा चाना थकनबा पोटलम दनतना तोंगान तोंगानबा तंगाई फदना चंगबा पोटलम सिंग योंदनबा अकनबा वार्निंग तौखिबदगी तंगाई फदबा पोटलम सिंग फंकिदबा अना अयेक यौरकपा मतमदा हिदाक लांथक फंगदबगी मथकता लायेंगनबा मतिक साबा डॉक्टर सिंग लैतबगी खुदोंसादबा कया थेंगनरी मतमगा चुनबा बुलेट प्रूफ vehicle sing matam sana leitabana ROP chatpada sizinaduna kablakpada so apan kaya yaurakpada natana asi ana yaurakpa yabagi akiba leiri asiguma khudongsadaba kaya asi mayok narabasu makok thongba police officer singna tabidaba kaya asina border town more ngakpada achoba thodang loriba state force singi moral hantaraknaba achoba macha ama oihalle asida sunatana state force singda ising supply toramba tanker ama phaduna pukraba matungda akai atoi thohalambagi thodoksu leikrabani pumna maksing asigi yengduna akhanaba arrangement ama tawduna more da mathau toriba state force sing asi tha ahum natraga tha kharagi oina rotation basis da mathau tawnanaba honabana state force gi moral hengat haduna law and order mapung phana control tawbada achoba mateng oigani haiba wafamsu phongdorakle election gi matamda sel na laiduna miyam bu sa ngagum sijinnagani khaliba senjau paibasing para tambiba matam oire haina india vlog na phongdokre Congress Wavalda Paumisinga Unabada India Vlog ki Saru Amasu Oriba Communist Party of India CPI Manipur State Council ge Hanagi State Secretary Sotil Kumar Nahai State Asiki Oina Pangtho kiba ahan batangka ki Lok Sabha Mikhalda Lengak Pariba BJP na Sathakiba Tamthiraba Amadi Tukat Zaningai Oiraba Thawong Sing Adumak Laibak Tibani Micham miyam da kihan khanghanduna nampuda BJP da bot pidaba yaroi haina sathakiba thawong sing adu ngasidi European Parliament yaurakle miyam mikap thoklo mikhal matamda selna leiduna miyambu sa ngagum sijinnagani hairiba chenjau paiba sing para tambiba matam oire haiki paugi mifam asida saruk yakiba India Bloc ki convener Khetri Mayum Santana haiki proxy amadi aranba pambai yaudana ani suba tangka ki Lok Sabha mikhal pangthokpana BJP na sathakiba thawong singna manghan kiba lamdam asigi ijat kanba ngamgani sel amadi araiba pambai na mikhal thengnaba yaroi haibadu Manipur miyamna ruling party BJP da mayek sengna utkre tha asigi taraga mapanda state asigi oina pangthokiba ahan batangka ki Lok Sabha mikhal da kanglon chumdaba thawong kaya yaukre haibasi miyam pumna magna khanglaba ngaktani masigidama opposition India Vlog ki maikaidagi polling station nifuga tareta amohana mikhal pangthoknaba ECI yauna mari leinabasingda wakat pasu laikre adubu nahan AC mangagi polling station taraga mathoi khak report tawrakpani nahan pangthokkiba Lok Sabha mikhal gi report aduda miyamna ingna tapna bot thada hankiba asimak nungaiba phawi haiki
मखा तारकपदा मपान गइबा पाउसिंग पिजरी कांग्रेस ना नुपी सिंगी मंगल सूत्र मुनबा पामी हाइबा प्राइम मिनिस्टर नरेंद्र मोदी की वाफम सिंह अदुगी मतंग द डिबेट अमा तौनरिङै प्राइम मिनिस्टर अमुहना कांग्रेस ना नखोइगी प्रॉपर्टी मुन्ननबा अमसुंग मदु मखोइगी स्पेशल ओइबा मियोइदा यंथोंनबा अरुबा लौतुनबा अमा चथरी हाइबा अचुंबदु लेबाक मियामदा थंबनी हाइख्रे कांग्रेस नेशनल प्रेसिडेंट मलिक अर्जुन खारगे ना राजस्थान के बसनावरा रैली दा फोंदोखिबा प्राइम मिनिस्टर नरेंद्र मोदी की मंगल सूत्र की वाफम अदु थीन सैख्रे अमसुंग मसी नंपाक ताना हननबगी मागी टेक्टिक ओइदुना लाख्रबनी हाइनसु फोंदोख्रे कम्युनिस्ट पार्टी ऑफ इंडिया मार्क्सिस्ट लुसिंगबी वृंदा कारतना प्राइम मिनिस्टर नरेंद्र मोदी ना थमोय सोकप स्टेटमेंट अमा फोंदोख्रे हाइकिबा अदुगी मतुंग इलेक्शन कमीशन ऑफ इंडिया ECI गी थाजनिंगाई ओइबगी मतंगदा वाहंगसिंग हंख्रे हानगी यूनियन मिनिस्टर पी चिदंबरम ना प्राइम मिनिस्टर नरेंद्र मोदी अमसुंग अतै बीजेपी लुसिंगबा सिंगदा सिंगनख्रे अमसुंग एफिसमेंट गी ममी ताबा सुमनगी para ama Congress manifesto da yaubra puthou haikre Congress amasung Trinamool Congress lusingbi Mamta Banerjee na Citizenship Amendment Act adu soknaba phawbagi thongna leite haina anauba law adugi makhada Hindu refugee pumnamak citizenship phanglagani haiba thajaba piraduna Union Home Minister Amit Shah na haikre गुंतर लोकसभा सीटगी TDP की मिरेप पी चंद्रशेखर ना मोबेबल अमसुंग इमोबेबल अनिमक्ता मागी एसेट्स अदु लुपा क्रोर लिसिंग मंगा चात्रेट मरीफुगा मंगा नि हाइना महाकी इलेक्शन एफिडेविट लाउथोखिबगी मतुंग इना मतुंगदा हौसिक फावबदा मिखल असिदा महाकना ख्वादिगी इना खुनबा मिरेप अदु ओइदुना अचौबा पाउसिंग ओइख्रे नहान निंगथौकाबगी नुमिदांग वायरमदा तमनना पांदम थंबा अटैक अमदा पाकिस्तानी टेररिस्ट अहुम अनिना जम्मू एंड कश्मीर की राजौरीदा गवर्नमेंट एम्प्लॉई अमा नोमैना कापतुना हाटख्रे हाइना पुलिस की माइकेदगी फोंदोरकली ताइवान दा था सिगी हौकिबा अप्रैल अहुमदा 7.2 यौना युहा हादुना मियोई तरागा तरेट लोम सिख्रबा मतुंगदा निंगथौकाबा नुमितसु ताइवान दा अमोहना युहा सनिरक हाख्रे हाइरे दुबई पाकिस्तान अफगानिस्तान अमदी मालेमगी तोंगान तोंगान बलेबाक सिंगदा हौसे हौसे इसिंग इसाउ थोकपदगी साउना अवाबा मायोकनरिङै चेरक असिदा चाइना की खा थंगबा सरुकता लैबा ग्वांगडोंगदा हौकिबा नुमित खरनी असिगी मनुंगदा अकनबा मवंगदा नोंग तारकपदगी इसिंग इसाउ थोलकपना मरम ओइरगा मफम अदुदा लैबा मियोई लाख अमरोम साफगदबा मफम सिंगदा थंगदोक्तुना लैहनख्रे हाइरे इंग्लिश चैनल दगी UK दा संगसिननबा होटनरंबा माइग्रेंट सामगा तरा की मनुंगदा अंगांग याउना मियोई मंगा तुरेल दा तासिनबदगी लैखिद्रे मालेम की लेबाक सिंगी मनुंगदा एशिया की लेबाक सिंगदा महौसा की खल कायरकपना मरम ओइरगा अचौबा चैथेंग कया फंगबता नतना इकोनॉमी दसु चाउना मांगजबो ओइरे हाइना UN ना फोंदोख्रे था अनिरोम तुमिना लैरुरबा मतुंगदा यूनाइटेड स्टेट ऑफ अमेरिका USA ना वेस्टर्न इराक ता अनिरक सुबो इना लंदाख्रे हाइना US डिफेंस ऑफिशियल की माइकेदगी फोंदोरकले सही कुंथ्रा माथोय रोम सुरबी वुवांग लिहोंग कौबी चाइनीस नुपी अमा महाकी मपुरोइबगा लोइनना इंडोनेशिया दा लैबा मैगी सिंग येंगबा लाकबदा सेल्फी लौननबा होनबदा मैगी सिंग अदुदा तासिनबदगी लैखिद्रे हाइरे ईरान अमदी इस्राएल लैबा अनिगी मरक्ता सोकनरिबा लान असिदा ईरान दा चाउना मतेंग पांगलिबा हिजबुल्लाहना इस्राएल दा रॉकेट 35 रोम कापसिंदुना
akanba maongda landakre. Amerika da mayum makai leitaba miyoi singna tongan ba mafam singda amadi lambi gi matai da leisinduna amadi tumsinduna leibagi masing hengalakpana maram oiraga Amerika gi Supreme Court na mayum makai leitaba singna lambi gi matai da tumbada athingba thamkhre hairi. Malaysian Navy parade ki manungsana mid-year rehearsal tawbada Malaysia gi military chauffeur helicopter ani thengaina bada crew member tara laikidre. United States of America gi Arizona kauba mafam amada laiba Lake Pleasant manakta car ani thamjinabada India masa ani laikidre hairi. Makha tarakpada sanabagi pau taminasi. Indian Super League ISL 2023-2024 gi ngarang Bhubaneswar gi Kalinga Stadium da sanakiba semi-final gi ahanba leg ki match da Odisha FC na Mohan Bagan Super Giants pu goal ani amada maithiba pikre. Spain gi World Cup winning midfielder Aitana Bonmatina Lauriers Award ceremony da Sports Women of the Year takre aduga Serbia gi tennis sanaroi Novak Djokovic na nupagi award phangkre. Sirza Akula na lebapok panumit talaw thokiba ITTF table tennis world ranking da career gi khwadik fazabo oina world number 38 oikibaga loinana Manika Batra gi mahut sinduna nupigi singles da India gi number 1 table tennis sanaroi oire. Italy gi makok thongba football league tournament Serie A gi nahan athengbada sanakiba league match da Inter Milan na AC Milan bu pansil ani amada maithiba piduna tournament asigi kun suba title laukre. Sandeep Sharma amasung Yashasvi Jaiswal na utkiba phajaba performance ki matengna Indian Premier League 2024 season gi nahan athengbada sanakiba tournament ki 39 suba league match da Rajasthan Royals na Mumbai Indians pu wicket 8 da chawna maithiba pikre. UEFA Youth League 2023-2024 gi Neon da sanakiba final da Olympiacos na AC Milan bu pansil ahum sinoda maithiba piduna UEFA gi title loba ahanba Greek club oire. Qatar gi konung Doha da pangthokpa ISSF final Olympic Shotgun Qualification Championship 2024 da saruk yakiba India gi Tref Sutar Singh Paris 2024 Olympics ke quota phangbangam khidre. Manipur da thokliba chouba irang asina maram oiraga state asigi I-League ki club ani Neroka FC amasung Trau FC leiba asigi second tier football club competition asida makha tana adumak lehanana ba chief minister Nongthomba Birena All India Football Federation AIFF da CTE khehari. Indiana nupi badminton team na China da pangthokadaba Over Cup ki sem sariba sida masai sahi kungani thoi surabi Priya Konjengbamsu World Women's Team Championship asida mafam kanana bagi angamba thakta hotnagadauri. Chhattisgarh na yumbu oduna chathariba Swami Vivekananda Under 20 Men's National Football Championship da Manipur quarter final changnana bagi aroiba khongthang thangjinkhre. Narenpur gi Ram Krishna Mission Ashram Ground da ngarang angan bada sanakiba Manipur gi ani suba league game da Himachal Pradesh po
गोल 5-0 माइथीबा पीखिबने अतोपा मैचना उड़ीसा चंडीगढ़बू पांसिल 2-0 माइथीबा पीखी CYLC हाउ ग्राउंड सिंगजमई सिंगा मखादा चथरीबा 5 संगाई ट्रॉफी वेटरन्स फुटबॉल चैंपियनशिप 2024 की ngarang sanakhiba ahanba ground da Vasai Thangmaibalna IEVSA Khongmanbu Pansil Mari amada maithiba pikre District Football Association DFA Moirang na sinduna ngasidagi mari suba kaisam babu niksing Super Division Football League sanaba horagani hairi amadi Maharashtra na yumbu oiduna Mumbai Handball Academy da sathariba taratare suba minute Handball National Championship da state ki nupa macha team quarter final sangkre nupi masadi leihore loisilak pada maroiba pausing amu hana pijari Khongjom gi lanfamda leikhidraba thobasing mafamda ikai khumnaba utkhre Manipur tangdu laitana lehananaba hunnabagi mahutta punna thabak tawminasi haina Chief Minister na phongdokre Lenga kayanaba purakpadagi oil tanker sing satpa horagani haire Diver singda walkie talkie piragani force hena thamlagani Gurkha gi sub tribe taraga mathoide STP nana bakhanari haina Amit Shah na phongdokre Arambai Tengol gi masing yamlaba thomi singna khongjom landa thawai katkraba thoba singda ikai khumna bot krai Mai thiragadaba kuki militant singi thawna handri sekmai da nomai kapsilakpadagi handuna khuthokna khre hari Miyam da ot nairiba singi mathakta thabak lokhatkani haina NRFM na phongdokre Technopolga atai district singa faunaba lambi pumnamak bot loidriba phawbagi oina thingzille haire Ani suba tangka ki mikhalda pamdaba thodok sing thoktana ba thabak lokhat piu haina INDIA vlog Manipurna phongdokre Mama oibising makhauri metpadu lenga ki thawin sini lawi Ipa ipusingi thawna phabagi I mama oibising dasu jeli haina Amkel gi president Ima Lorembam nganbina phongdokre Amadi Manipur gi ningtamba ngakpa aikhoi gi ithau oigadabani haina RK Megel na phongdorakli Bijariba pausing asigaloina na hojikidi nungtigi fongliba pause singdagi lauthokchaba maru oiba pausing miyamda pijaba loisinjari midyeng tabiriba amadi tabiriba singbo amuka hana pusparani laisomna khurumjari